ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯏꯔꯥꯡꯁꯤ ꯅꯦꯝꯉꯀꯥꯟꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯀꯦꯅ ꯌꯥꯝ ꯀꯟꯅ ꯈꯟꯖꯔꯤ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯊꯝꯅꯦꯜꯗ ꯅꯠꯇ꯭ꯔꯒꯅ ꯇꯥꯏꯇꯜꯗꯒꯤ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗꯣ ꯃꯌꯥꯝ ꯉꯔꯥꯡ ꯄꯨꯡ 1:14 ꯆꯠꯄ ꯑꯗꯨꯋꯥꯏꯗ ꯍꯦꯛ ꯇꯧꯕꯤꯈ꯭ꯔꯦ ꯍꯦꯛꯁꯦ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯇꯧꯕꯅꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝꯒꯤ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯈꯤꯇꯪ ꯊꯝꯖꯒꯦꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯦ ꯀꯩꯒꯤꯅꯣꯗꯤ ꯃꯌꯥꯝꯗꯁꯨ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯊꯤꯕꯁꯦ ꯊꯣꯛꯇꯅꯕ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯦ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯄꯦꯖꯁꯦ ꯃꯌꯥꯝ ꯌꯥꯝ ꯋꯥꯅ 0 ꯐꯣꯂꯣꯋꯔꯁꯇꯒꯤ ꯍꯧꯖꯔꯀꯥꯟꯗ ꯍꯧꯖꯤꯛ 8,900 ꯁꯝꯊꯤꯡ ꯑꯗꯨꯃꯥꯏꯅ ꯐꯣꯂꯣꯋꯔꯁ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯇꯧꯕꯤꯔꯛꯈꯤꯕꯅꯦ ꯑꯗꯨꯒ ꯃꯣꯅꯤꯇꯥꯏꯖꯁꯨ ꯇꯧꯖꯈ꯭ꯔꯦ ꯃꯣꯅꯤꯇꯥꯏꯖꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅꯗꯤ ꯇꯦꯟꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯄꯦꯖꯁꯦ ꯍꯥꯡꯉꯕ ꯃꯇꯨꯡ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯃꯇꯨꯡ ꯊꯥ ꯑꯃꯅꯤꯗ ꯑꯗꯨꯝ ꯃꯣꯅꯤꯇꯥꯏꯖ ꯇꯧꯖꯈꯤ ꯀꯩꯅꯣꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯄꯥꯝꯅ ꯌꯦꯡꯕꯤꯕꯗꯒꯤ ꯑꯗꯨꯒ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯗꯣꯂꯔꯁꯨ ꯆꯪꯉꯛꯇꯅ $30 ꯃꯨꯛ ꯑꯣꯏꯔꯝꯒꯅꯤ ꯌꯥꯎꯈꯤꯕꯁꯦ ꯑꯗꯣ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 5-10ꯅꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗꯨꯒꯤ ꯚ꯭ꯌꯨꯁ ꯂꯥꯛꯇꯅ ꯑꯗꯨꯝ ꯃꯥꯒꯤ ꯑꯗꯨꯝ ꯄꯩꯁꯥ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯆꯪꯉꯛꯄ ꯄꯦꯖ ꯑꯃꯈꯛꯅꯦꯕ ꯌꯥꯝꯕ ꯌꯥꯝꯗꯕ ꯅꯣꯡꯃꯒꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯏꯔꯥꯡ ꯊꯣꯛꯑꯕꯅꯤꯅ ꯃꯌꯥꯝ ꯚ꯭ꯌꯨꯁꯇꯤ ꯌꯥꯝꯅ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯍꯥꯏꯗꯤ 30 ꯁꯦꯟꯁ 40 ꯁꯦꯟꯁꯇꯤ ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨꯝ ꯆꯪꯖꯕ ꯑꯦꯀꯥꯎꯟꯅꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯇꯩ ꯄꯨꯂꯞ ꯇꯣꯛꯊꯣꯛꯑꯀꯥꯟꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯁꯦ ꯃꯌꯥꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯐꯣꯂꯣꯋꯔ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯐꯣꯂꯣ ꯇꯧꯕꯤꯔꯛꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯣ ꯑꯩꯅ ꯃꯣꯏꯒꯤ ꯁꯦꯕꯥꯁꯤ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯇꯧꯕ ꯉꯝꯃꯔꯣꯏ ꯈꯟꯕꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩ ꯃꯌꯥꯝ ꯄꯦꯖ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯖꯔꯦ ꯑꯗꯨꯒ ꯑꯩ ꯄꯦꯖꯇꯨꯒꯤ ꯂꯤꯡꯛꯇꯨꯁꯨ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯕꯅꯦ ꯑꯗꯨꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯍꯥꯏꯗꯤ ꯐꯣꯂꯣ ꯑꯃꯨꯛ ꯇꯧꯕꯤꯁꯟꯕꯤꯔꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯊꯦꯡꯅꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯗꯤ ꯇꯧꯕꯤꯔꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯊꯦꯡꯅꯕꯤꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯄꯥꯝꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯊꯦꯡꯅꯗ꯭ꯔꯒꯗꯤ ꯐꯣꯂꯣ ꯇꯧꯔꯣꯏ ꯑꯗꯨꯒꯤꯁꯨ ꯈꯟꯕꯗ ꯅꯨꯡꯉꯥꯏꯖꯗꯦ ꯍꯦꯛꯁꯦ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝ ꯑꯩ KR ꯚꯔꯖꯟꯒꯤ PUBG ꯁꯥꯟꯅꯖꯩꯑꯕ PUBG ꯁꯥꯟꯅꯕ ꯃꯇꯝꯁꯤꯗ ꯉꯔꯥꯡꯁꯦ ꯑꯞꯗꯦꯠ ꯂꯥꯛꯄ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗꯅꯦ ꯑꯩꯅ PUBG ꯁꯥꯟꯅꯒꯦꯅ ꯑꯞꯗꯦꯠ ꯇꯧꯒꯦꯅ ꯌꯦꯡꯕꯁꯦ ꯑꯞꯗꯦꯠ ꯇꯧꯕꯁꯤꯗ ꯑꯩꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯩꯈꯣꯏꯒꯤ KR ꯚꯔꯖꯟꯅꯤꯅ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤꯗꯤ ꯑꯞꯗꯦꯠ ꯇꯧꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯗꯥꯎꯟꯂꯣꯗ ꯇꯧꯋꯦꯕ ꯒꯨꯒꯜꯗꯒꯤ ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯒꯤ ꯃꯃꯤꯡꯁꯦ ꯃꯌꯥꯝ ꯑꯩ ꯁꯤꯗꯩꯗ ꯊꯣꯟꯖꯔꯛꯀꯦ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯑꯩꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯣꯄꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯅꯤꯠ ꯑꯣꯏꯕ ꯃꯥꯒꯤ ꯑꯦꯂꯣ ꯇꯧꯒꯗꯕꯁꯤꯡꯁꯦ ꯑꯩꯅ ꯌꯥꯝ ꯃꯨꯟꯅ ꯄꯥꯍꯧꯗ꯭ꯔꯦꯕ ꯑꯦꯂꯣꯁꯦ ꯁꯠ ꯇꯧꯁꯟꯈ꯭ꯔꯦꯕ ꯃꯌꯥꯝꯅꯁꯨ ꯍꯌꯦꯡ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯁꯤꯖꯤꯟꯅ ꯇꯥꯔꯒꯁꯨ ꯑꯦꯂꯣ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯥꯔꯃꯤꯁꯟꯗꯨ ꯈꯛꯇ ꯑꯦꯂꯣ ꯇꯧꯕꯤꯌꯣꯕ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯒꯨꯝꯕꯅꯦꯕ ꯃꯉꯣꯟꯗꯒꯤ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯞꯗꯦꯠ ꯇꯧꯕ ꯈꯛꯇꯅꯦꯕ ꯑꯗꯨ ꯅꯠꯇꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯐꯥꯏꯜꯒꯨꯝꯕ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯥꯔꯃꯤꯁꯟ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯃꯗꯨ ꯄꯥꯕꯤꯔꯀꯥꯟꯗ ꯌꯦꯡꯕꯤꯔꯀꯥꯟꯗ ꯑꯦꯂꯣ ꯇꯧꯕꯤꯌꯣꯕ ꯑꯩꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ PUBGꯁꯨ ꯑꯞꯗꯦꯠ ꯍꯥꯏꯗꯤ ꯃꯇꯝꯗꯨ ꯊꯦꯡꯖꯤꯜꯂꯛꯄ PUBG ꯁꯥꯟꯅꯅꯤꯡꯕꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯑꯦꯂꯣꯗꯣ ꯁꯠ ꯇꯧꯁꯟꯈ꯭ꯔꯦꯕ ꯑꯗꯒꯤꯗꯤ PUBGꯁꯦ ꯑꯞꯗꯦꯠ ꯇꯧꯔꯀꯥꯟꯗ ꯀꯔꯤ ꯑꯦꯂꯣ ꯇꯧꯈꯤꯕꯅꯣ ꯑꯩ ꯋꯥꯈꯜ ꯚꯥꯞ ꯇꯥꯍꯧꯗ꯭ꯔꯦꯕ ꯑꯗꯨꯒ PUBGꯁꯦ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ PUBG ꯁꯥꯟꯅ ꯂꯣꯏꯔꯦ ꯑꯩ PUBGꯁꯦ 12 ꯁꯥꯟꯅꯕꯗꯨꯅ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯀꯨꯏꯅ ꯁꯥꯟꯅꯒꯜꯂꯦꯀꯣ ꯅꯨꯡꯗꯥꯡꯁꯦ ꯑꯩ ꯊꯕꯛꯁꯨ ꯀꯥꯏꯅ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅ
ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯏꯔꯥꯡꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯄꯕꯖꯤ ꯁꯥꯟꯅꯔ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯄꯨꯡ ꯑꯃ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯁꯦ ꯐꯦꯁꯕꯨꯛꯁꯦ ꯄꯥꯏꯒꯦ ꯍꯥꯏꯗꯤ ꯄꯥꯎ ꯀꯔꯤ ꯀꯔꯤ ꯄꯥꯎ ꯂꯩꯒꯦ ꯈꯣꯠꯀꯦꯅ ꯌꯦꯡꯒꯦꯅ ꯍꯥꯡꯉꯨꯕ ꯃꯇꯝꯗ ꯃꯌꯥꯝ ꯌꯣꯔ ꯁꯤꯖꯟ ꯏꯁ ꯑꯦꯛꯁꯄꯤꯌꯥꯔ ꯄ꯭ꯂꯤꯁ ꯂꯣꯛ ꯏꯟ ꯑꯦꯒꯦꯟ ꯊꯥ ꯂꯩꯔꯝꯃꯦꯕ ꯑꯗ ꯑꯩꯅ ꯑꯃꯨꯛ ꯌꯥꯎꯋꯤꯗꯅꯀꯣ ꯃꯁꯥꯒꯤ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯩ ꯁꯤꯖꯟ ꯑꯦꯛꯁꯄꯤꯌꯥꯔ ꯑꯣꯏꯔꯦ ꯑꯃꯨꯛ ꯂꯣꯛ ꯏꯟ ꯇꯧꯋꯣꯅ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕ ꯑꯗ ꯑꯩꯅ ꯑꯃꯨꯛ ꯑꯣꯀꯦ ꯇꯧꯔꯀꯥꯟꯗ ꯂꯣꯛ ꯏꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯌꯥꯝ ꯑꯩꯒꯤ ꯄꯥꯁꯋꯥꯔꯗꯁꯦ ꯂꯥꯜꯂꯦ ꯍꯥꯏꯔꯛꯄꯅꯤꯗ ꯔꯣꯡ ꯄꯥꯁꯋꯥꯔꯗ ꯁꯨꯝ ꯍꯥꯏꯔꯛꯄ ꯑꯗ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯇ꯭ꯔꯥꯏ ꯇꯧꯕ ꯀꯥꯟꯁꯤꯗ ꯀꯩ ꯍꯥꯏꯔꯛꯀꯦꯗ ꯑꯩꯒꯤ ꯐꯦꯁꯕꯨꯛꯀꯤ ꯄꯥꯁꯋꯥꯔꯗꯁꯦ ꯑꯔꯤꯕꯅꯤ ꯄꯨꯡ ꯃꯥꯅ ꯍꯥꯏꯔꯛꯄꯗꯣ ꯍꯧꯖꯤꯛ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯤꯒꯤ ꯐꯦꯁꯕꯨꯛ ꯁꯤꯒꯤ ꯄꯥꯁꯋꯥꯔꯗ ꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯨꯗꯤ ꯑꯩꯁꯦ ꯀꯩꯅꯣ ꯑꯩꯅꯗꯤ ꯁꯤꯟꯗꯦ ꯑꯩ ꯈꯜꯂꯦꯕꯀꯣ ꯑꯩꯁꯦ ꯉꯥꯎꯔꯦ ꯑꯗꯩ ꯁꯨꯝ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯋꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯀꯥꯟꯗ ꯑꯩ ꯈꯨꯗꯛꯇ ꯍꯧꯒꯠꯂꯀꯥꯟꯗ ꯄꯨꯡ 1:30 2 ꯇꯥꯔꯦꯀꯣ ꯃꯌꯥꯝ 1:30 2 ꯇꯥꯕ ꯃꯇꯝꯗ ꯑꯩ ꯍꯧꯒꯠꯂꯀꯥꯟꯗ ꯑꯩ ꯁꯤꯁꯇꯦꯝꯗꯁꯨ ꯂꯣꯛ ꯏꯟ ꯂꯩꯕꯅꯦꯕ ꯀꯝꯄ꯭ꯌꯨꯇꯔꯗꯁꯨ ꯑꯗꯩꯗ ꯑꯩꯅ ꯀꯝꯄ꯭ꯌꯨꯇꯔꯁꯤꯗ ꯆꯪꯁꯤꯜꯂꯀꯥꯟꯁꯤꯗ ꯌꯦꯡꯀꯥꯟꯗ ꯀꯝꯄ꯭ꯌꯨꯇꯔꯗꯒꯤꯁꯨ ꯂꯣꯛ ꯑꯥꯎꯠ ꯂꯩꯔꯝꯃꯦꯕ ꯑꯗꯩ ꯃꯉꯣꯟꯗ ꯀꯝꯄ꯭ꯌꯨꯇꯔꯗꯁꯨ ꯑꯩꯅ ꯂꯣꯛ ꯏꯟ ꯇꯧꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯌꯥꯝ ꯑꯣꯞꯁꯟ ꯑꯃꯈꯛ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯣꯜ ꯄꯥꯁꯋꯥꯔꯗ ꯅꯝꯃꯒ ꯇ꯭ꯔꯥꯏ ꯇꯧꯕꯒꯤ ꯑꯃ ꯍꯥꯏꯗꯤ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯆꯦꯛ ꯍꯥꯏꯕꯀꯣ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯆꯦꯛ ꯑꯅ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯩꯗ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯆꯦꯛꯁꯤꯗ ꯑꯩꯅ ꯅꯝꯃꯒ ꯑꯩꯒꯤ ꯑꯣꯜ ꯄꯥꯁꯋꯥꯔꯗꯁꯦ ꯍꯥꯞꯄꯒ ꯌꯦꯡꯀꯥꯟꯁꯤꯗ ꯑꯩꯒꯤ ꯐꯦꯁꯕꯨꯛꯁꯦ ꯍꯦꯛ ꯇꯧꯈ꯭ꯔꯦꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯍꯦꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯛꯑꯦꯕ ꯑꯗ ꯑꯩꯁꯦ ꯃꯊꯥ ꯁꯥꯔꯦ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯔꯥꯡꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯀꯣ ꯌꯥꯝ ꯋꯥꯅ ꯍꯥꯏꯗꯤ ꯃꯤ ꯐꯣꯂꯣꯋꯔꯁ 9,000 ꯑꯃ 9 ꯑꯃ ꯁꯥꯒꯠꯆꯕ ꯍꯥꯏꯕꯁꯤ ꯍꯣꯏ ꯀꯅꯥꯒꯨꯝꯕꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯂꯥꯏꯔꯝꯕ ꯌꯥꯏ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯂꯨꯅ ꯌꯥꯝ ꯋꯥꯅ ꯁꯥꯒꯠꯆꯔꯛꯈꯤꯕ ꯌꯨꯇꯨꯕꯁꯨ ꯆꯦꯅꯦꯜ ꯑꯅꯤꯃꯛ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯦ ꯐꯦꯁꯕꯨꯛꯇꯨꯁꯨ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯦ ꯑꯗꯣ ꯐꯦꯁꯕꯨꯛꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯩꯑꯕ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯃꯛꯇ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯥꯔ ꯚ꯭ꯌꯨꯁꯇ ꯑꯣꯏꯔꯁꯨ ꯐꯦꯁꯕꯨꯛꯅ ꯌꯥꯝꯕ ꯑꯗꯒꯤ ꯂꯥꯏꯛ ꯀꯃꯦꯟꯗ ꯑꯣꯏꯔꯒꯁꯨ ꯐꯦꯁꯕꯨꯛꯅ ꯌꯥꯝꯃꯦꯕ ꯑꯗꯨꯅ ꯐꯦꯁꯕꯨꯛꯁꯦ ꯌꯥꯝ ꯏꯟꯇꯔꯦꯁ ꯑꯣꯏꯖꯕ ꯑꯩꯅꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯒ ꯑꯩꯁꯦ ꯉꯔꯥꯡꯁꯦ ꯅꯨꯡꯗꯥꯡꯁꯦ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯋꯥꯈꯜꯁꯦ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯁꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯃꯌꯥꯝ ꯑꯩꯅ ꯑꯩꯒꯤ ꯃꯦꯜꯗ ꯌꯦꯡꯀꯥꯟꯗ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯇꯨ ꯃꯌꯥꯝ ꯗꯤꯁ ꯏꯁ ꯇꯨ ꯂꯦꯠ ꯌꯨ ꯅꯣ ꯗꯦꯠ ꯌꯣꯔ ꯄꯥꯁꯋꯥꯔꯗ ꯋꯥꯖ ꯖꯁ ꯆꯦꯟꯖ ꯑꯅ ꯊꯥ ꯂꯩꯔꯝꯃꯦꯕ ꯃꯌꯥꯝ ꯃꯦꯜ ꯂꯥꯛꯑꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯕꯥꯎꯠ ꯗꯤꯁ ꯆꯦꯟꯖ ꯍꯥꯏꯔꯀꯥꯟꯗ ꯇ꯭ꯋꯤꯁꯗꯦ 12 September 2023 at 0109 ꯍꯥꯏꯔꯒꯀꯣ ꯃꯌꯥꯝ ꯀꯗꯥꯏꯗꯒꯤꯅꯣ ꯄꯥꯁꯋꯥꯔꯗ ꯆꯦꯟꯖ ꯇꯧꯔꯛꯏꯁꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯦ ꯑꯣꯄꯔꯦꯠ ꯇꯧꯔꯛꯏꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯃꯌꯥꯝ ꯅꯤꯌꯥꯔ ꯍꯥꯅꯣꯏ ꯚꯦꯠꯅꯥꯝ ꯍꯥꯏꯁꯦ ꯃꯌꯥꯝ ꯚꯦꯠꯅꯥꯝꯒꯤ ꯃꯐꯝ ꯑꯃꯗꯒꯤꯅꯦꯕ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤ ꯍꯦꯛ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦꯀꯣ ꯃꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯌꯥꯝꯗ ꯑꯩꯅ ꯄꯤꯖꯅꯤꯡꯕ ꯃꯦꯁꯦꯖꯁꯦ ꯃꯌꯥꯝꯅ ꯑꯦꯅꯤ ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯐꯪꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯅꯠꯇꯕ ꯒꯨꯒꯜꯗꯒꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯗꯥꯎꯟꯂꯣꯗ ꯇꯧꯔꯀꯥꯟꯗ ꯑꯣꯄꯟ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨꯒꯤ ꯆꯥꯟꯅꯕ ꯄꯥꯔꯃꯤꯁꯟ ꯈꯛꯇꯃꯛ ꯄꯤꯕꯤꯌꯣꯕ ꯃꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨꯒ ꯆꯥꯟꯅꯗꯕ ꯄꯥꯔꯃꯤꯁꯟ ꯄꯤꯕꯤꯒꯅꯣꯕ ꯃꯌꯥꯝ ꯑꯗꯨ ꯄꯥꯔꯃꯤꯁꯟꯗꯣ ꯍꯦꯟꯅ ꯃꯥꯒꯤ ꯊꯕꯛꯇꯨꯒ ꯆꯥꯟꯅꯗꯕ ꯄꯥꯔꯃꯤꯁꯟ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕꯤꯔꯀꯥꯟꯗ ꯄꯥꯔꯃꯤꯁꯟ ꯄꯤꯕꯤꯒꯅꯣꯕ ꯑꯩ ꯉꯔꯥꯡꯁꯦ ꯍꯥꯊꯨ ꯍꯥꯊꯨ ꯑꯗꯨꯃꯥꯏꯅ ꯄꯤꯁꯜꯂꯨꯔꯦ ꯑꯗꯨꯀꯥꯟꯗ ꯍꯦꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯇꯨꯕꯀꯨꯝꯕ ꯑꯗꯒꯤ ꯄꯦꯇꯤꯑꯦꯝꯒꯨꯝꯕ ꯑꯩ ꯉꯔꯥꯡꯁꯦ ꯈꯨꯗꯛꯇ ꯑꯗꯨ ꯍꯦꯛ ꯇꯧꯈꯤꯕꯗꯒꯤ ꯄꯦꯇꯤꯑꯦꯝ ꯌꯦꯡꯉꯦ ꯌꯨꯇꯨꯕ ꯌꯦꯡꯉꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯦꯀꯥꯎꯟ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯦꯛ ꯇꯧꯀꯥꯟꯗ ꯑꯇꯩꯗꯤ ꯑꯝꯇ ꯇꯆ ꯇꯧꯔꯝꯗ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛꯁꯦ ꯈꯛꯇ ꯑꯣꯏ ꯂꯩꯔꯝꯃꯦ ꯀꯩꯒꯤꯅꯣꯗꯤ ꯑꯇꯩꯗꯤ ꯁꯤꯀ꯭ꯌꯨꯔꯤꯇꯤꯁꯦ ꯌꯥꯝ ꯍꯥꯏ ꯑꯣꯏꯕꯀꯣ ꯌꯨꯇꯨꯕꯀꯤꯁꯨ ꯉꯥꯏꯔꯦ ꯑꯗꯒꯤ ꯄꯦꯇꯤꯑꯦꯝꯒꯤꯁꯨ ꯉꯥꯏꯔꯦ ꯑꯗꯨꯅ ꯉꯝꯗꯕ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇꯤ ꯃꯥꯅ ꯌꯥꯝ ꯂꯥꯏꯅ ꯍꯦꯛ ꯇꯧꯈ꯭ꯔꯦꯕ ꯄꯥꯁꯋꯥꯔꯗ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯐꯣꯔꯒꯣꯠ ꯄꯥꯁꯋꯥꯔꯗ ꯇꯧꯔꯀꯥꯟꯗ ꯑꯩ ꯄꯥꯁꯋꯥꯔꯗ ꯆꯦꯟꯖ ꯇꯧꯒꯗꯕꯗꯣ ꯐꯣꯔꯒꯣꯠ ꯄꯥꯁꯋꯥꯔꯗ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯞꯀꯗꯕꯗꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨꯁꯨ ꯆꯦꯟꯖ ꯇꯧꯊꯣꯛꯈ꯭ꯔꯦꯕ
ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯦ ꯍꯥꯞꯄꯒ ꯐꯦꯁꯕꯨꯛꯇ ꯁꯔꯆ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯦ ꯐꯦꯁꯕꯨꯛꯇ ꯑꯦꯀꯥꯎꯟ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯦꯕ ꯍꯥꯏꯗꯤ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯐꯦꯁꯕꯨꯛꯇꯒꯤ ꯔꯤꯃꯨꯚ ꯇꯧꯈ꯭ꯔꯦꯕ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯦ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯌꯥꯝꯗꯁꯨ ꯊꯣꯛꯇꯅꯕ ꯃꯇꯨꯡꯗ ꯃꯌꯥꯝꯁꯨ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯤ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯃꯌꯥꯝꯁꯨ ꯇꯥꯗꯅꯕ ꯆꯦꯛꯁꯤꯟꯕꯤꯌꯣ ꯑꯗꯨꯒ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯌꯥꯔꯒꯗꯤ ꯃꯌꯥꯝ ꯁꯤꯖꯤꯟꯅꯕꯤꯔꯨꯔꯅꯨ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯁꯦ ꯑꯦꯛꯁꯦꯁ ꯇꯧꯕ ꯉꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯌꯥꯔꯒꯗꯤ ꯌꯨꯁ ꯇꯧꯕꯤꯔꯨꯔꯅꯨ ꯑꯗꯨꯒ ꯇꯧꯔꯒꯁꯨ ꯃꯌꯥꯝꯅ मागी परमिशन अꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯒꯤ परमिशन मागी दरकार ꯑꯣꯏꯕ परमिशनꯗꯣ ꯈꯛꯇ ꯄꯤꯕꯤꯔꯀꯥꯟꯗ ꯌꯨꯁ ꯇꯧꯕꯤꯌꯣ ꯁꯤ ꯍꯥꯏꯖꯔꯒ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯃꯊꯪ ꯑꯩ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯄꯨꯊꯣꯛꯆꯅꯕ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯖꯔꯦ ꯑꯗꯨ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯗꯣꯛꯆꯗꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯌꯥꯝ ꯊꯨꯅ ꯁꯥꯟꯇꯤ ꯄꯨꯔꯛꯇꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯟꯅꯒꯤ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝꯗꯨꯗ ꯍꯟꯖꯟꯕ ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯃꯣꯔꯦꯗꯒꯤ ꯆꯦꯟꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯤꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝ ꯊꯨꯅ ꯍꯟꯖꯟꯗꯅ ꯒꯣꯔꯃꯦꯟꯅ ꯌꯥꯝ ꯆꯥꯎꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯅ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯀꯥꯟꯗ ꯃꯌꯥꯝ ꯇꯦꯛ ꯀꯦꯌꯔ ꯕꯥꯏ ꯕꯥꯏ